ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯉꯥꯡꯅꯕꯗꯣ ꯃꯗꯨꯒꯤ ꯉꯥꯡꯅꯍꯟꯅꯕꯒꯤ ꯄꯣꯠꯇꯣ ꯒꯦꯝ ꯑꯃꯗ ꯃꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯔꯛꯄ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯇ꯭ꯔꯦꯞꯇ ꯑꯩꯈꯣꯏ ꯊꯨꯡꯒꯨꯝꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯊꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯒꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯔꯨꯂꯤꯡꯁꯨ ꯑꯣꯄꯣꯖꯤꯁꯟꯁꯨ ꯑꯃꯈꯛꯇꯪ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯈꯛꯇꯅꯦ ꯃꯇꯤꯛ ꯅꯠꯇꯦ ꯅꯣꯏꯒꯤ ꯇꯣꯡꯕꯒꯤ ꯆꯥꯎꯕꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯁꯞꯄꯣꯔꯠꯇ ꯉꯥꯡꯒꯅꯣ ꯃꯣꯗꯤꯖꯤꯒꯤ ꯁꯞꯄꯣꯔꯠ ꯉꯥꯡꯖꯔꯒꯅꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯦꯟꯁ ꯑꯣꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯍꯜꯂꯣ ꯑꯩꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯣ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯂꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯂꯥꯟꯁꯤ ꯑꯃꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯗꯗꯤ ꯄꯤꯔꯣꯏ ꯍꯥꯏ ꯃꯣꯏꯗꯗꯤ ꯄꯤꯕꯗꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯦꯡꯉꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯀꯥꯟꯗ ꯑꯩꯈꯣই ꯃꯤꯁꯟ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯈꯟꯅ ꯂꯩꯔꯒꯗꯤ ꯃꯤꯒꯤ ꯉꯁꯥꯏꯒꯤ ꯄꯤꯅꯤꯡꯕ ꯀꯥꯡꯕꯨꯗꯨꯅ ꯊꯣꯛꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯩꯈꯣꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯀꯅꯥꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯜ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗ ꯑꯈꯪ ꯑꯍꯩ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯁꯦ ꯒꯁ ꯂꯩꯕ ꯑꯣꯏꯕꯗꯨꯅꯦꯕ ꯒꯁ ꯂꯩꯕ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯁꯅꯣ ꯑꯗꯨꯒ ꯕꯤꯖꯦꯄꯤꯁꯨ ꯑꯣꯏꯁꯅꯣ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯥꯏꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯚꯣꯠꯀꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯣꯕ BJP 하이브리스 뭔지 뭔가 하이브리스 그러고 아이코기 아와바다 지컬고 하네요. 아도 누구 또 그러니 너 모디지나 나들 반스를 또 그렇게나 하이브리스 거기 나이 금세 나이 안 꾸이려 나이도 이거디 예스 sometimes 그 민민도 미안다 하이브리스 봐. 땅 아수기 보는 거 뿡 아수기 보는 거 와도 저희 아니 디자인이 아무리 생깁니다. 하이브리스 봐. 아주 하이브리스다. 맞나 오리지널 숨락서기 부분들이 아이코 와래 해보네 거기 미안 나이제. 아주 그 나게 담아간다. 호시기를 부분이 아이코는 separate administration people yaroese ngasisu lawri akoi lawri people suare unit man akoi party akoi beni the party indigenous people party atinga ba akoi ideas of manipur kai be have neba manipur kai be have the manipur tuai neba khona ba congress na dukki ma to ngang de bodo makoi support to saga lamun jatan mu jeba BJP ki gangu chule riba makoi bu tuai ne have be email ani adu minister amma yaar ga da boli ki kanguna akoi tamda solga ba habu tamda kaji ba haigam dino ba kuki area da lang iba ma so no congress na makoi ma lang ngam di kai ba rajniti congress kangu jo ani mu adu ne ba ko ma na sawi se aduna kudu waksi yinga kanda aina arebi da haje se aida so bani boda akoi kanni khanera kanda lebo to kai di sol budi khalidi ne da akoi masin khalidi ne da lebo se kai di ne da unna ta wa kan kino budi se namu le kanda akoi le minister ne kanda hena intapa adu hena paba hena sakutba leba ma hanigi oidina bupoto akoi hoini si madudi ya da kangu di koi mayam sam kanda Atau kini ni khangde, apa tu kini khangde, yang mana punishment tu kini khangde, atu ya koi tu ni je, hai buat tu ni, amai haraga, asai gang ki, basa ki bermayam sini, emotion ni hendna, mayam nata, batu ni ayat bawa, koi yaru mukasu, lana lagi tu na ba, koi apun Manipur, amak kita minta koi lagi, ni berpun mesti, pernah decision lagi nak tabuk tu ni je, hai buat tu, ai ki, makai tiga rubin tam ceri.